Isinau mayam ahama makta kuki sibegi paw hana taminarasi ising isawda kuki ama tawtha khare no paw mo phangi ado hoji huriti amuk sire ene so paw se tari haiba paw su taminarasi ko kuki sibegi paw se ana pujerakudi hoji ising isawba thoga mayam na wanari base kuki na thogan mangaktani maramdi kuki singna ching kaya kakthatlaga poppy plantation tawraga uwa kathatkibadagi ngasi ising isawbagi awaba kaya ama mayoknari kuki ahum amasu Mizoram da chingna nanbade sire hairibani do ahambada kuki ising ichawbada tawthekibadagi thiba phangdrebagi pawse tarasi adubo hojikti sire ne su paw malai sigi pawse ana ahambada lokhatcharage ising da tawthakiba kuki nupa ama kanba ngamhodre haidi chinaw mem paw ma hana taminarasi Myanmar rom da zomi ga kuki ga puna thabak tawmina de zomi na junta army gi thabak tawri amadi kuki na pdf ki thabak tawri Jomina kuki da hatli kuki na jomi da hatli haiba pause tamina si adunani hojik kuki na toba thabakta jomina yaning da phongdo ibase kuki na naga sing na tabang pham sing da chatpa yaroi haibada jomina full support tawri naga singi ado hojik tamina rasi hojik Myanmar da leiriba jomi amadi kuki ani sigi marakta punna thabak tawmina da bagi pause na tamina rasi chinaw me Yabadi Myanmar manung dadi zomi amadi kuki punna thabak tawmina de zomi singna military junta side aduga kuki singna PDF side ta thabak tawduna amana amada nomai kapnary ani subada kuki paite Kangpokpi da maitai masa ama makhon mai mit punjalaga tamthina phure hairiba miyoi ase kasardagi ni mahak asina Kangpokpi rom da Tarenpokpi rom da railway gi thabak suba changmani adubu Kangpokpi yorokpa matamda ID check tawnarakpa matamda hairiba maitai masa se hek maitai masa ne khangakpaga makhon mai mit punjalaga tamthina phure I chingrom da pukhatlaga tamthina phui hai karigino ngasi jawada central government amadi leiriba akhoi railway department asigi matangda investigation tawbidri base miyoi bana puksak tan ma tholokpa matamda asumaina maitai masane ne hek khangakpadagi makhom kut punjalaga mamai mit punjalaga tamthina phurei base asi tumine lesan bamje chumbara akhoi central government da asi hangjage amadi akhoi huji railway department so asi wahang ama oina hangjage Tayama tamthina phudarakpadagi sinengsita hinghaure I card check tawraga maitaini khangbadagi khongkhut punsilaga phurakibani haide Kangpokpi district ki Courtland da Assam dagi Tarenpokpi da railway ki thabak suba lakpa maitai macha ama sakhangdaba singna tamthina phurakpadagi sinengsita hinghaure I card check tawraga maitaini hek khanglakpadagi khongkhut maimit punsilaga singlakta pusilaga phurakibani haide Isinaw ma'am kuki ahum punna kulen da chatmina gari haide ngarang Mizoram da Ching ning khai bada kuki ahum punna danna sire hairi sigi paw su tarasi ko Ngarang Mizoram da ching ning khai bada kuki jo ahum se krai aduga ichinaw me paw ma gamuk ingmina gi si yamna puning nu sia paw haiba tare hoji ising I chawna mafam khudimakta awabana mayoknari tanja aside ekhoi gi arambai tengoli ichinaw ibung yupa mayamna mafam chatlaga mateng pangi tanja aside ekhoi maitei khakta da natana Repeat action kango maitai rom da onjalaga teages rubber bullet kapiba aduma repeat action kango gi sungasi akhoi gi aramai kengoli chinaw mayam na mateng pangi akhoi gi ima kaya ama hospitalized oirabani repeat action kango na teages kapakpada asita natana akhoi gi student kaya ama so hospital da admit tawna ba bed phangkidabani teages kapsalakpadai repeat action kango na tuki matik maitai gi mathakta attack tawsanki Adubo ngasidi ising isawna awaba tarpa matamda repeat action kango gi ekhoi maitai masa mayamna mateng pangi maitai masa gi minung si ase asi yamna saurba khudam changna amani malem pummana khangsano ekhoi maitai masa gi minung si maitai masa gi thamoi ekhoi bu tayar ges kapsaliba aduguma kangu do ekhoi na ngasi mateng pangi asiga kuki noina khangadabadi nakhoi bu su ekhoi na matamamba nakhoi chane ai thangai leitaba matamda ekhoi na nakhoi bu na thibong pijalaga nakhoi bu ekhoi na kanbi khibani adubo haujikti Nakhoi bu kanana kanbirakani awamana thallaba matam asida aikhoidi amana amagi mateng pangi adubu kuki noigi di jomi na maw noigi mateng pangning dare hojikti ado pause tamina si koi chinaw me Tampuna mukta irang thokpa matamda praja amadi arambai tengoloi singda onsilaka tear gas kap khiba RAF ki security personnel sin ising isawi khudung chadaba kayadagi arambai tengolna mateng pangkhre Imphal S Chinaw yam ahama makta da yamna nokni ba paw ma hana tamina si paw se yam nokni ni adu ngahak pu nokhi sira khangde jomina naga da saugali haina kuki gi UKLF ki chairman na wakat khare wakat liba sisu kuki da wakat libani jomi ga kuki ga punna thabak tawmina si haina hairo wafam se ekhoi gi naga chinaw singa ta ba wafam singda
kuki singna sangba yaroi harak pa wafam dubu zomi na sagut pagi tamakta kuki gi UK left ki chairman na wakat khare zomi ga kuki ga punna thabak tawmina se na adubu Myanmar rom dadi zomi ga kuki ga punna thabak tawmina de pause na tamina si During Todaki Waro Karatamla Krematude, Zomi Youth Singna Naga support Tobagi Matangda, UK LFK Chairman SS Haukipna, ZRA President, Tanglen Po Guiteda, WhatsApp message Taduna Akan Warning Taukre, Kuki Singda, Sing Sao Basangde, WhatsApp text Asida Hariba say Youth of Eastern Zogamna, 29 April the Naga community Singbo support Tobagi open notification to Plibasina, Kuki Amati, Zomegi Marakta, misunderstanding Amasoidana Sound Lakani, Kuki di site Zomi ki youth of Eastern Zogam na thok lipo notification na siyam na lali hai na lawi Zomi amadi Kuki sing Kuki army ki banner makhada punna thamak tongminari bane yam na thuna mak siguma notification makhata na amuha na thok na ba ZRO na warak watin biyo makhata na atopa naga community support tawbo yaro hai na Zomi youth sing warak watin biyo Kuki amadi Zomi punna thamak tongmina si hai na haijade Ichinau mayam Mioi ni singkuni na hoji ising ichaw bagi awaba mayong nari ising ichaw da awaba se asik na awaba laitre ising ichaw da di upaya mata laite loi na tumna jum kai tiek na loi khare amadi hoji relief ta lising kune na laisale ising chaw bagi awaba se aduki mati wai aduna hoji aikhoina ising ichaw bagi mateng khasitang pangje ke na khanjari mayam na su angama mateng khasitang pangbiu hoji mioi lising kun lomgi maya relief ta leire mioi kayama ana ye yawra ni hoji sa san kayama su jim pham marang khangdana leire hoji chana ba thangna ba su leira aroi jum kai loina tek na loi grabani na phibam se aduk matik lure aduna hoji set na ba chana ba phiro noiraga su mai angama mateng tomina si aduga hoji relief ta leire ba sing amadi hoji ising ichaw dam pham marang khangdana leire ba singi akoina angama mateng khasitang pangmina si aduna haiba number ase pijage number sida mayam angama mateng khasitang pangbi ising ichaw da waba se asige hena awaba laitre upay amata leite ising ichaw banao chawrpa matamda upay amata leite base si haijaraga mayam dagi mateng khasitang nijari mayam angama mateng khasitang pangbi ado ai pause mo hapjarake pause tamina si ekhoi ising ichaw bagi relief khasitang chachage ana khoi thaurang jari mayam angama mateng khasitang pangbi matam khudimak su pangbi handak su mateng pangbi rakane begi thajaba su thamjari Ngarang numidang fawbuda isaw na miyoy lising taramapal chanipan tramathoi awaba mayong nahalle miyoy ani sokle sa san hong phumari sire nakalamorobda ising isaw na yum lising ahunga sahum hong phumanga mahan tahan kre maikai kyadag mi kanbagi thabak sathari Kangpokpi district ki nungdalan manakta nung kintharakpuda miyoy taret sining sita hinghore hairi aduga ichanaw mayam hoji ising chaw bai chanaw sing da phiro noiraga su phiro na mateng pangbi hoji ki chana ba thakna boiraga su sana ba thakna ba na mateng pangbi ising chaw da wa bai se sak thonga chabham leite suna ba nompham leite kadai degi sadori bano ising chaw da loina tawthana loi garin phiron saron lahoba nang ponte thawai kallaga loire ana humakpa matamda ising duna tawtharpa matamda mai magi thokpa thawai kanaba masa masu puraga chenari bani aduna mayamna phiron charon oiraga so sanaba thaknaba oiraga so hojik mioi lising kun hena relief ta leire mayam sigi akoina angama mateng khajitang pangmina si awabana thallaba tanja sida amukamuk ising chawboi awaba mung nangchale mayam su loina wanari bani wanaraga so hojik hakthengna na ising e chawbagi awaba nangi basida akoina angama khajika sitang mateng pangmina si mayamgi mateng natragadi asi pari mom channel khaktana kaisu ngamjaba nachade aduna ekoi hoji ising chawba ichinau singi mateng khajitang pangge ne khoi khanjari mayamna soidana mateng pangbiragane bagi thajaba thamjaraga mayamdagi mateng se nijabani mayam apun mana pangalni awaba tarba ichinau singa ekoina angama mateng khajika sitang pangmina si asi wafam se mayamdagi mateng oina nijabani aduga yamna luba phama idu ningthodagi mayam tamina si ko Text asida hairiba si Youth of Eastern Zongamna 29 April da naga community singbu support tawbagi open notification thokliba si Kuki amadi Zomi gi marakta misunderstanding ama soidana chawna lakani Kuki site tagi di Zomi gi Youth of Eastern Zongamna thokliba notification asi yamna lali haina lawi Zomi amadi Kuki sing Kuki army gi banner makha da punna thabak tawminari bani yamna thunamak sigumba notification makha tana amuk thorok tanaba ZRO na warak watembiu
Makatana atopa naga community support tabu yaroi haina zomi youth sing warak watem biu kuki amadi zomi punna thabak tawmina si haina haijari PS asina thamlakpa note number 1 da Myanmar manung dadi zomi amadi kuki punna thabak tawmina de zomi singna military junta site aduga kuki singna PDF site thabak tawduna amana amada nomai kapnary ani subada kuki paite zomi landa naga singna zomi singi yamna chawna mateng pangkhibani haiba tumba lanbana wafam ama oirega PS asina phongdokli makatana aduga ichinaw mem ngarang aramba ichinaw singna mateng pangba lakpa unit 34 gi ichinaw singi gari mangi base karamaina mangi menodi khangde adubu kana gumamno ubiba taraga di hariba number asida contact to biro haina number sijo haijege adu ichinaw mem awabagi mateng pangba lakpa matamda gari do soina na pukhibara kamaina tawkhibano kana gumamna ubiba taraga di hariba number asida mayamna mateng pangbiu akogi icha aramba isingna ngasi jawada kathokpagi sarung atani moina tawribase iramdam ima leibak kita natana hoji hoji ising charpa matamda so ekhoi gi icha singna ekhoi myam ki tamda chongdhoiba tanja asida makhoi ina purakpa gari hoji thiba phangdaduna leiribase mayamna thijanbiraga amadi uba taraga di hariba number asida contact tawbiro adudi number se loinana pause taminarsi chanaw myam ngarang haingang lai rang phumda ising isau thopa mateng pangba lakwiba unit 34 ki isil naw amagi gari huran bi khre haide thengna birabadi numbers da contact tawbiro haina social media singda thagana rakle phone number adudi 9366329016 ne makhata bu paw ngaiminas ngasi di chinaw mayam video se matang ase ga loisenjarege video se ga soiran yaw kheba kya lege so ngakpi waina pari mom channel la yeng video mayam puno ke pham dei kong non jari kanglei pak na yai phare ibudo pakhang mana yai phare Samaka lokotjaraga thamjige andak chahigi Manipur gi ising ichau makata na thokigani hobata ngairi ai khangna haibanatte expert national media singnasu hairabani center na tarai na loganu nongkhajik tabada flash blood thokle kangpokpi de impal torel khunung oiriba mafam singda u hoba ching leithre nongkhajik tabada kangpokpi da flash blood thokpadagi chen tharak paching dagi isingna impal valley da flash blood thokle ching kok thoklaga poppy plantation tawkiba asina water resistance leithre protective forest pumba poppy cultivation na mahut sinkre chingda poppy thabagi lam konaraktabadagi torel khongban sorok mapan pumba poppy thare sakarna una khangna action lakhotpa ngamdabadagi haujik natural calamity mayoknare nongkhajik tabada ising chawba haiba se chahi ani ahum thangna chatharakli kumsi chahi gi ising chawba hauba tangairi chahi sida anirak ahum lak ising chawkigani kuki singna phongna environmental war su tawre important note oina normally torel gi water current velocity ase 45 km per hour Mani. Rainy season the water current velocity is 18 to 20 km per hour Mani. Water current 25 km per hour Chenkhalakpa Taragadi to Lerai Kaiba Haudagani, water volume Hingalakpa Kaki Oregadi, water overflow Togani to Lerai Hecta Kairoi, current speed Aduna to Lerai Kaibani, water current speed ase Torel Mapana Madi, Torel Ising, Laimai the Chenbaga, Torel Maya Ising Manung the Chenba, current speed ka Manade, Torel Mayagi Ising Manung the Chenba, current speed na Yam Heli, measurement adu torel mayagi ising manungi water current speed adu count to bigadabani torel pumba river embankment toba returning wall khaba ngamloi asok jaga sing vulnerable areas sing adu khaktani engineer singna returning wall khariba se maramaduna water speed hingalakpa taragadi mafam amada kaidragasu atopa river bank asomba jaga singda soidana torel kaigani water current speed regulate tawge hairagadi torel khunungdagi haugadabani water absorber plant sing thagadabani water reservoir macha semlaga ising iput sing da water resistance pigadabani haiba wafam sing thamli makasa da kuki paite zomi landa naga singna zomi singi yamna sauna mateng pangkibani hairi